Hauzik ahanbada maru oiba pau Congress natana chawkhat thaurangi lamda ahongbo purakpa ngamloi haina AICC gi General Secretary Priyanka Gandhi Vadrana online khudangda pangthokiba virtual election campaign meeting amada phongdokre Coordinating Committee on Manipur Integrity Kokomina Taliba Manipur Special Status Piba Haiba Dabi Asi State Assembly Mikhal de Mirep Oiriba Singda Mamutana Khangan Bagi Mathautari Haina Phongdokre Lilong the Mikhal Gamari Lenana Tokpa Khana China Bagi Thodok Amada MLAY Antaski Yauna Gari Manga Tugai Kre Wakat Mifam Pamduna Yaning the Phongdokre Pau Sadong Pizari Congress Natana Chawkhat Thaurangi Lamda Ahongbo Purakpa ngamloi haina AICC gi General Secretary Priyanka Gandhi Vadrana online gi khutangda pangthokiba virtual election campaign meeting amada ngasi phongdokre ngasi Imphal gi BT Road ta leiba Congress Bhawan da pangthokiba virtual election campaign meeting aduda Priyanka Gandhi na ingna chikna leiba Manipur ama ohenba mathau tai Hauzik leiriba state lengak asina thabak ningthi na tawrabadi lamdam asigi miyoi singna mapan lamda chatuna thabak thibagi mathau taroi Manipur da leiriba pothok sing asi ningthi na sizna duna masana masabu thabak pizaraga sendal lambi oiba yab lambi yamna lei lamdam asigi nupi singna lauriba thodang malemda singthaningai oiri Congress ki matamda sakiba nupi sing khaktagi oina leiriba khwairamban ima kaithel ahum asida nupi singna sel tanduna imung manung punari haina su Priyanka Gandhi na phongdoki thauramadu CLP leader oibo bina haiki pangthokadariba Manipur Assembly Mikhal asida Congress na mai paktuna soidana lengak semgani BJP gi lengak asi oidaba ngangbba natan atopa thabak amata tawde habasi miyamna khangli masi BJP gi Central Luchingba singna Kangbadagi numit khudingi Union Minister Singh lamdam asida toina laklibani tangkagani thongna pangthokadariba Mikhal asida Congress da vote piduna chahi manga sothaduna leiraba lamdam asi ahongba ma puraklasi haina hanagi Chief Minister Ibobina haiki Asinda karigumba amta kinga imaram karimta laite hojit handaki tanja se akoi yamna luraba true ballot na ikoi ahongba ma sungsoi soina purakna ba ikoi konna minersi haina praja sinda ai apel tawjari amuka sahanna Congress ni khobak ye pa markada vote pibiduna chaliba thasigi February Kunipan ahanba phase aduga ani suba phase na March tang mangada thada gadolbe elections da Congress ki khobak yepa markada vote pibiduna anauba Manipur ama haukiba chahi mangagi chahi taret ki center gi amamba per hai taret da per che anganba sakhatpa adugumba Manipur ama purna ba hotna minersi haina ai Praja Punamakta Manipuri Praja Punamakta appeal sit tawjari Coordinating Committee on Manipur Integrity Kokomina Taliba Manipur Special Status Piba Haiba Dabi Asi State Assembly Mikhal da Mirep Oiriba Singda Mamutana Khangan Bagi Mathau Tari Haina ngasi phongdokre Lamfel da leba UCM gi office ta Paumi Singa Unabada Kokomi gi coordinator Longjam Ratan Kumar na haiki Kokomi na Thakhar gi mamangda Prime Minister da pigiba memorandum amada Manipur asi special autonomy pigadabani haiba dabi tawkhre Tarani thoi suba Manipur Assembly election asigi mirep oiriba singna Manipur miyamna demand asiga mari lainana lawkiba warep amadi Kokomi na lawkiba warep adu khanganba mathau tare Maramasina Dimanasi political agenda ama ohenbiu haina mahakna appeal tawki Longjam Ratan Kumar na makhata na haiki madudi Manipur gi political party khudingmaki president amadi secretary singa unaduna Manipur da special autonomy pihan bagi haibadabi asigi matangda wa khanaba hauragani Manipur asi ningthau panduna chahi lising ani hena maromdom lecturamba lamdam ama oiduna laki Manipur asi India da top layak lon amadi political history leizaba lamdam ama oibana state asi da political autonomy pifam thoi masi pirabadi India amadi Manipur ani gi marakta hena nushina bagi lepul ama lakani hariba isu asi lengak loi singi achauba thodang lei hainasu Longjam Ratan Kumar na phongdogladuna maram asina lengak semlakadoriba mirep oriba singda special status asi gi wakhalon asi yauhanba mathau tai haiki
अखोई मणिपुर की तोंगानबा पॉलिटिकल हिस्ट्री अमा लेजबा मधु अखोई मयाम ने खंगे अखोई मतम अमदा यामना कोई मपांदोल कनबा साउथ ईस्ट एशिया दा किंगडम ममोइन अखोई मणिपुर लेरमे अदुगा सागै अमतंगी हाइबा तारे डायनेस्टी अमखकी निंगथौरोल सिंगना सही लिसिंग अनि रोम से तत्व काम नाइदना मखोई पालकपा अदुगुंबा लेपा अमा होइखरे अखोई सही तरेत ताकबगुंबा अदुगुंबा असियनबा तांकक अमखक्ता अखोई लेंगालोंदा काइबा खरा लेजखिबा नतना सांगलबा सही लिसिंग अनि सिगी पुवारीददी अखोई मसाना मरोमदो ngaksdana lerakhiba aduga 1891 da British ki mukutta Anglo Manipur war da koi Manipur na maiti gi bedagi makoi gi protectorate state ama woina 1947 ba wala khaba adugi matung da sahi ani rom se maning makha tamna palame hairakanda 1949 dagi di Indian Union gi state Indian Union de yaudna koi si India gi saruk ama woi gi ba haitare Lilong the Mikhal Gamari Lenana Katna Chainabiki Taudo Amada BJP ki poster Ted Pachatpa Gari Manga Tugai Kring. Taudo Singarang Numida Pungtara Matoi Tab Adwaida Lilong Bazar that Tokibani. Political party Anigi workers sing Nung Tanaduna Katna Chainabiki Taudo Asi Tokibani Hari. Aikoigi Pawina Fangba Paugi Matung ina political party Amagi workers sing Chak Chana Ringaida Atopa party Amagi workers sing na Nung Tomzilakpadagi Taudo Adu Tokibani Hari. Taudo aduda lambida lakpa Lilong Kendra ki MLA amasung BJP gi mirep Y Antas Khan gi yauna gari manga nung tharakpadagi akai atoi thoki police na matam chana mafam aduda changsinduna irang adu laksinba ngamki hairi Marakasida Lilong Kendra ki MLA Y Antas Khana ngarang numidang pung 12 rom tarakpada Lilong oil pump opposite leiba makak mayum kayamudin allies koto kauba mioi amagi yumda anaba hangba chatpa matamda hana MLA oramba MD Abdul Nasir gi worker ni haibisingna MLA aki akhang pokhalakhiba amadi MLA gi gari yauna gari manga rom akai atoi thohan khiba thawongbu yaning daba fongdoktuna ngasi MLA Antasbu sawatpa miyamna Lilong bazar da wakat mifam chathakre MLA da attack toba yaning de no to crime yes to peace in politics marale bising athubada dandi piu haina thaba play card kaya sizina duna kholau kaya ga loinana chathakiba wakat mifam atuda saruk ya khibi rasida kaubi nupi amana haiki MLA amada atamnana attack torakpa asi yaning de marale bising athubada thidoktuna dandi piu Raja Sinna Yaninde Abdul Nasir MLA की महा की फत्रबो कर सिंगना लाइए तेतौ के हाइना थुसिलंबा वायन कास्तान की मसादा तमनने तेतौ रोपासी कोई लिलोंग महला राजा सिंना यानिंदे तसेंग नमक हाइरबदा ngaine te pe da ba maya masina mara moiraga kala ba hang ba chaliba wayan tasfan ko laifie tem tau ge haina singna rakriba mara leiraba mioi sing adubo tatik saba dandi bibiyo Khangabo ki laikai ama oriba athokpam khunaubu Thawbal DC ERO na Khangabo khunau haina electoral roll listing ani kuni thoida fonglak padu yaning da fongdoktuna athokpam khunau new idol club Khangabo ki complex tangasi laikai asigi miyam na wakat mi famfam kre amadi Khangabo kendra gi polling number 35/18 athokpam khunau gi miyam na
Handak March ki tang manga da pangthokadoriba ani suba tangkaki State Assembly election asida polling asigi oina boycott tawragani amadi Thawal DC su boycott tawragani hairi wakan mifam aduda saruk yakiba miyamna makoida ECI na issue tawba voter card sing adu paibagi kanaba karisu leitri haiki tungda miyam aduna voter card sing adu DC Thawal da surrender tawragani hairaduna Thawal DC office fawa rally ama chatuna Thawal DC office da thamjil laki DC office ki gate ta lairamba police na gate Lonsin duna miyam adu thingduna thamki tungda miyoi khara khagatuna SDO Thawal M Ranjita ga unabada ECI dagi ayab ama lawraga supplementary ama fangba yagani semdoklage haibagi thazaba pirakpadagi miyam adu DC Thawal gi gate dagi hanaki ngasigi wakan mifam maduda saruk yakiba atopam khunau New Ideal Club ki secretary Oinam Jugesorna Paumi Singh da hai Laikai asigi mapung oiba khungangna khangabok ki Laikai asigi polling station ki number amadi maming asi 18 athopam khunau haina laigadabani Laikai asi khangabok part 1 gram panchayat ki manung chalibani athopam khunau hariba Laikai asi ngasi dagi na chahi chanirongi mamangdagi Charol Surol Kangnaduna Laklaba Amani Adubu Handak January Mangada Fonkiba Anoba electoral roll da Kangabo Kuno Haina Fonglakpa Asi Thawal GDC na Laikai Asigi Miyambu Lebak Miyam Mamangda Ikai Firup Kumhanba Amadi Laikai Asigi Miyambu Hantana Yengbibagi Mawongi Laikai Asigi Miyam na Masi Yaba Ngamloi Haukiba pung kunmari asida Manipur de mioi chamaga ani nauna COVID-19 positive oiduna apunba case masing asi lakama lising kuntra taruka kuntrani toi su kre loinana laina asina maram oiduna mioi ani makhatana lekhidrei lekhidaba apunba masing lising ani ga marfu taruk yaure hariba pungfam asida mioi marfu tara mapan covid tagi fagalaktuna discharged tauki sample puna lising amachana Chanipan tara mga test tawada hariba anoba casing asi fangkibani haina COVID-19 command control room na hari positivity rate asi chada mga dasmik taruk oiki Joint Committee on Inner Line Permit JCILPS na Amar Bangla na Manipur da ILP chanabagi mayokta Supreme Court ta case tawkiba adu handokadabani haina Jackson wa thamkre ngasi JCILPS ki office ta Paumi Singh ga unabada loop asigi convener in charge luangcha chingkhai na haiki lamdam asigi miyam na mitop miyanza kaya lepalaitan na loan na amadi fong na state asida changlakliba asigi mayokta ILPS chanahan gadabani haiba ihau kaya sangsin laki loina na ihau aduda mahiroi kaya asok apan nangki amasung siba fawba yauki Ananda Higher Secondary School da class 11 khaktamak tamba sapam Robin Hood fawba thawaina ponta pikiba laikre asugwana changsilakpa ihau asibu tabiduna lengakna ILPS chana halakpani Amar Bangla hariba loop asina Supreme Court ta case torokpa haibasi Manipur miyambu karisu leitana lawbani makhoigi case adu khudakta handok kadabani haina luangcha chingkhaina Jackson wa thamki ILPS chanabada Bengali sing na ayat papibagi baramsu chadi maramasina Manipur gi yelhomi singi hakta mitop na khut thingzinba lep kadabani haina mahakna fungdoki Kalkata leiba Amar Bengali sida sinarga matuda makoina Supreme Court case tabuni haidi sadaba sinaga yang lei atang sida yang hajini ngudi iram dam sida chena laga ibiba niu kujimak iram dam sigi yau sigi ba atanina ake kunna tato kasina to daga nagni hena agani buna ajai makoi ki case kuma gonda haisi Manipura ILP sagare ILP number yojana makoi da disare samne ire goina makoi da ki akhani laibe haisi atang sida JCILP na community perform de akoi na ngasi pagi manunda Bangladesh sida makoi da aki akhani piba makoi da marana tunda amadi makoi niba usimane sida akoi da kaya kayo piba lekhabage sine akoi na dini ngudi ngasi bahawda akoi ni kan tumu ta to sulete koi marakta karimo tanda business to council di akoi na apipa amount ra donation loan badi yai aduna tana resito ko ngasi bahawda to bibele Patriotic Writers Forum Manipur na sinduna Nauroibam Kambana Iba Marjing Sana Mahigi Sayoni Kaubalarik ama Fombagi Tharama Mangasi Hangang Ching the Labor Marjing Polo Club the Pangtokre
Thauram aduda saruk yakiba Manipur Social Welfare gi Director ngangum utamna haiki puwari ga mari leinaba lyric sing fongba matamda film amadi drama gi oza sing saruk yahanduna hanadagi chakotuna lariba art amasung fine art asi amuka hena chakot hannaba honabada mateng kharadi oigani. Thauram aduda Patriotic Writers Forum Manipur gi Vice President Sobita Mongzam amadi member ke Dilip saruk yaki. Sugumba akhoi Puwariga Mari Lainaba Lyric Mythologiga Mari Lainaba Lyric si hujiki matamda yamna tangna phangba mani hauraiba charol surol da lyric si research work ta sijanaba yaba yamna kanaba machakpham oina leihorani aduga ngasi gi thoram sira ina thamningbadi sugumba akoina lyric phongakpa matamda aina ayamba ubada invitees jing si aiba jing ayamba oina oi aduna masigi invitee gi marak se khara chawthuaga film gi lamda leiba dance gi lamda leiba fine arts gi lamda leiba atopa artist me amju akhoi gi lyric phongba sida baton toraga yauhanba ma mathau tai masi aina haijabagi maramdi akhoina angang singda akhoi gi ibudau marjing gi maramda khanghaningba matamda makoi da yauhaningba masi gi wari se makoi gi kokta chuhaningba matamda tongan ba art form sing amat toina chungchanaraga akhoi thabak tawba ma Matang sa atin break amalumina Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna kunmari chukna adum yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi break matung na tarang na okchari makatapa pau pizari ngasi hapta golapati da leiba mitai pangal frup ki miyoi marfurom janata dal United JDU da changlak pagal loina na wangkai AC da JDU gi mirep oriba thangjam Arun Kumar bu sagat khre chingmai rong da leiba thangjam Arun Kumar gi yumda pangthokpa achamba thoram amada Muslim Council Manipur MCM gi President Haji Arafat Ali na haiki mahak masamak na luchingduna wangkai AC gi manung channa leiriba hapta golapati gi tongan ba ward tagi mioi marfu rom na Arun Kumar thangjam but sagolagani wangkai AC da frup masing suna tari adubu haukiba mamangi term da luchingba singi thawongna maram oiduna AC asigi miyam da chamam naba kaya thonghanduna mapu pandabugum thawoidana lagli ba tarani tu suba Manipur Assembly Mikhal asida wangkai AC mirep oriba Arun Kumar da vote piduna awonba wangkai Assembly constituency ama puraglasi haina Haji Arafat Ali na fongdokhi Muslim voters about 3,500 some around and 5 polling overall and I belong to 15 16 17 try dagi aboi kharagang aduma tamna hangjat arum koi vision sida lakchaba horagani haibu siga ai thamjari Mirep thangjam Arun Kumar na thoramadu da mahakpu sagatpa oina JDU da changlakkiba hapta golapati gi mitai pangal singbu ikai khumna bagaloina na thagatpa fongdokhi wangkai AC gi miyam na mahakpu sagatpiduna lepalaitana mikhal asida mai pak namba thauna hapiri haina su mahak na makhata na fongdokhi Haji Arafat changpa sina maram moir kanda koi ham lejarimba pangal kanna lejarimba sida amuka henna koi pangal hapangni henna kangkhatpa dumba committee moirgani habiga chepa thadurgi lejai aduna meyam puna mana khanjana riba meyam puna ke koi Haji Arafat changpa sina maram moir kanda koi golapati haiba jaga sida koi gi masing yamba vote phangaga koina community togni habiga chepa thadurgi ham thamja Moirang AC gi MLA amasung INC Mirep P Sarat Chandra gi Kwakta Ward number 8 da ngasi Mikhal gi firak chungkatpegi thauram ama pangthokre Moirang Block Congress Committee gi President MD Nur Ahmad Amadi atai Congress ki karmi kaya ga loinana Kwakta Municipal Council Ward number 8 ki MD Sahigi yumda firak chungkat laba tungda P Sarat Chandra na Congress Party da miyam gi mamal yam laba vote bibiduna amukhana mahapu Moirang AC gi MLA ohen biduna
Mang the Lipalitana, Jangsinduna, Chokotpa Morang AC Amasung, Chokotpa Kwakta Oilasi Haiki, Kubagek Marka the vote Pibiduna, Anoba, Kwakta Ama Amasung, Anoba Morang AC Sembada, Miam, Hupnan Saruk Yaminasi Hanasu, Bahagna Haiki. Indian National Congress ki kubak yatpa bachu ahungi firala se masida koi punamakna magi makada vote pireraga du symbol adu vote piraga ekoi mai pakminasi aduga afaba moirang kendra ma afaba kwakta ma madu sembada mafam asida leiribe chilinaw chechel punamak ekoi gi district president leiriba amasung block president makoi gi makada lising makada ekoi punamak chechala kandaling jen manana atchachareba अकोगी नुपी सिंग द ओट पनेब तोरिबा अकोगी माइनॉरिटी कांगबुगी फजना खनबीदबा अदुम मयाम से को अन्नबगी अकोने फेरेप अमा लोर कांदा मांगदा लेप लेतन संगसिल कांदा यामना साउखट पक्वाक्ता अमा यामना फबा मरंग केंद्र अमा मदु सेमबदा कोइ पुनमक दायित्व लोमिनरसी निंजेन मानना माइ पाकमिनरसी Congress ki makok thongba luchingba Rahul Gandhi na Assembly Mikhal Pangthokadoriba Manipurda nominee chumna election campaign chathagadori. Mahagna February kunmathoi amasung kunithoi da state asida Congress ki campaign chathagani hairi. Tangka gani thongna pangthokadoriba Manipur Assembly Mikhal asiga mari lenana National Congress ki makok thongba luchingba amana state asida lakpasi Rahul Gandhi na ahanba oiragani. Ningsingba yabadi Rahul Gandhi asi Congress ki star campaigner Kuntragi Manungda Amani Party Asigi Panbayaba Maming Labor Star Campaigner Singh Adugi Marakta Sonia Gandhi, Rahul Gandhi, Okram Ibobi Amasu, Jairam Ramesh Yauri, Atay Maming Labor Singh Adudi Bhakta Charan Das and Loken Singh, Tien Haukip Amasung Rakibul Hussaini, Manipurgi Assembly Mikhal Asi Tangkak Anitokna February Kunipan Amasung March Mangada Pangtokani. Chief Election Commissioner Gimiding Makada Manipur Innovative Society MIS na Aihak Afaba Mihutta vote pigani haiba signature campaign among asidagi haldokre. Hiramasiga Mari Lenana Manipur Innovative Society MIS ki Kaisam Razananda Singh na haiki Miyam Gidama Katokpa Ngamba Afaba Matik Chaba Luchingba Khalasi haibagi Wakalunda Miyam gi signature campaign asi Pangtokpani. Campaign asi ngasi ahudokpa numita Lamfail, Kwaramban Bazar, Thangmaiban Assembly Mamang Amadi Anakba Mafam Singh da Chathagi, Kakching, Bisnupur Amadi Tawagi Mafam Singh da campaign asi Chathagani Haina Mahakna Fungdoki. Doranda Treasury dagi Selana Loktokuna Sizna Kiba Mari Lainaba Manga Suba Fodder Scam ki case da ngasi Rastriya Janata Dal RJD gi Chief Lalu Prasad Amasung Atay Atopa Miyoy Humfutara Mari Ranchi ki Special CBI Court Amana Fadok Pikre Special Judge SK Sasina Atopa Miyoy Kunmari Amana Maral Laitrabadagi Thadoki Haukiba English Singama Chamapan Marfutara Manga Marfutara Tarukta Ranchi gi Dorandra Treasurer dagi Lupa Crore Cham Kuntramapan Dasmik Ahum Manga Lana Loktokibani Lalu Prasadasi Mamangi case Marida Fadok Taki Loinana Mahagna Fadoki Matam Tangkayama Luisin Kraba Matungda Belda Lerakpani Bangka Bagalpur Treasury dagi Selana Loktoki Bagal Mari Lenana CBI Patna Courta case Amasuledi RJD Luchingba Lalu asi ahan fodder scam ki case da haukiba ing lising ani tara hundoi da fadok piduna chahi manga kaisum sangda laiki Yelhaumi ama oibagi protection lehauda batarabadi multi company singna business ki damak lam lausin kibada mitai asi no madi soidana mut khragani scheduled tribe ki status khaktana furup asi da constitutional safeguard pi bangam haina scheduled tribe demand committee Manipur STDCM na Fongdokre. Ngasi DM College campus da leiba ima kontongan bi sanglen da leiba loop asigi office da pangthokiba paugi mifam amada coordinating body of scheduled tribe demand committee convener Laishram Romesh na haiki lamdam asigi yelhomi singi maraibak asi ST gi status da lehauda batarabadi protection amata leiroi jiribam da Bengali Muslim amana fauba vote Kakrabani. Lamda Masida Yelhomi Oriba Mitai Amadi Tribal Singi Maraktasu Mitai General Oiraga Tribal Sing na ST Oiba Haibasina Machilmana Oiragasu Nusina Dabagi Machak Ama Ori. Lakadoriba Manipur Assembly Mikhal Asida issue Asibu Kangba Mirep Tagat Pirau
Thikada ngauba lebaki khandaba mioi thagat pirakanu haina lauduna lakhibani masigidamak miyamda street corner awareness pangthoktuna lakpani adubu haukiba tang 16 gi ahing nongyaida executive magistrate na sign tawduna covid protocol thugai haiduna permission kakthaki maram charba demand asibu sagatpagi mahutta athingba pirakliba asimak lamdam asida lebak nushiba migi maming masing yamlaktre takpani SDCM na taliba demand asi maram chaba demand amani masi legak na support tawibam thoi haina livestream Ramesh na makhata na phongdoki lam kan baga yamna maroi ba mari leina ba maka hom suba purpose akoi da leisi kai nan kan 1949 da India da pun garba matungda ai khoi se kai daure matangum da nuksi chana na himina ramba singtam ani gi marakta kai daure constitution gi achoba sambanna ma kha gre ba sina schedule len ni sina akoi general len ni haidana singtam ani gi marakta achoba constitution gi sambanna ma kha gi beduna maram or kanda इसलिए नाउ अनिगे मरक्ता कजोरा तोंगान बा आइना नि चला तंपाक्तन जनरल लेंदना आइनमा सिंगदना आइनमा मसिना मर मोरकांदा नुंगसिना हिमिनर की बलैमिनर की मचिलबे नाउ सिंगी मरक्ता अमन अमदा कोंदा लैता बा अदुगा अमन अमदा लैमिनबा याबगी अदुगु मुई कुदो थीबदुसु कॉन्स्टिट्यूशन दुना मर मोरकांदा इकोदा थीबो बिग्रे बिबनिना मसिन मनाउ अनि मरक्ता मसिदी तोंगान बा 사거리 아마도나 동안과 자티 그룹 아마도나 카나르들이 마실로 나오 아니 말도 동안과 이슈 마야 뭐 프로블렘 마야 뭐 로네나 이거기 말했다 아이덴티티 크라이시스 마요 나르고 matang si atin break amako suluminasi Karigumba dom yumda laiba anaba singi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medland Home Nursing Care Service Manipurna pung kunmari chukna adum yumda laktuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akuba marol gi damak Medland gi helpline number 9205987988 amukasu 9205987988 da call tokuna tanabiu natraga Google Play Store gi Medland app download tokuna booking towi break matung na taram nok chabag loina na makata pa pau pizari nungarabalu ngai ni kumhai na lakpada Manipur gi governor La Ganeshan amasung CM and Birena Manipur miyam da maru oina naga community da yaifa pauzel piri Governor La Ganeshan hai lungai ni kumhai asi chahi kudingi February 15 da pangtokpa Manipur gi naga pumbagi apunba maru hunbagi amadi chathok marang kainaba thauni jaba kumhai amani kumhai asi tourist festival ama oina sakhangbaga loinana naga furup khaktana tana atai furup singsu saruk yari kanglup amadi liningi khenaba thamdara kumhai asina tongan ba furup pumbada su tangdu laitaba nusi chanaba amadi miyoi bagi khunai gi yaifanabagi pandam thamni Manipur state amasung miyam gi damak tangdu laitaba amadi nungai yaifaba punsi oinaba thauni jerasi haina governor na mahaki pauzel da hairi CMN Birena hai maru hunbagi kumhai lungai ni asi basanta ritu matamda pangtokpa naga singi khwaidiki chawba kumhai ni festival asida taibang semba mapuda thauni jabaga loinana maru hunduna mahi marong marang kaina ba thauni jari lungai ni kumhai na harau nungai ba amat oiba tangdu laitaba purakpa oirasanu haina CM na mahaki pauzel da hairi Thawal district ki Khangabok part 1 da February 16 gi numidang pung 10 taba adwaida gypsy Marirom da lakpa JDU gi worker ni haiba makhutta nongmai paiba mioi singna Khangabok part 1 school angan bi mamangda leiba BJP gi camp amada leiba worker singda nongmai nam baga loinana fuduna aki akhang pokhalam le hari thaudok adubu yaning da phongdok tuna ngarang Khangabok part 1 polling station number 35/11 gi BJP Mahila gi ima ibel singna wakat mifam ama famkre wakat mifam adu da saruk yakibi thaudok adu haktheng na khibi Khangabok part 1 khulakpam laikai degi Moirangtem Memcha Devi amasung haki manau nupi nungsi tombina pendaba wafam kaya phongdorak paga loinana thaudok adu da chenariba mioi sing faduna makhoi gi mathakta ain gi oiba cherak pibi haina mari lainaba singi pungning chingsilakhi
Congress ki MLA Thagalakpa Kendra Singhi Awaba Khangduna Adumak Laigani Haina Social Justice and Empowerment gi Minister of State Pratima Bhaumikna Khundrakpam Kendra gi BJP gi Mirep Thangzam Muhindro gi Harau Rogda Leiba Yumda BJP Khundrakpam Mandal gi Booth Level Committee gi Luchingba Singh Unabada Fongdokre Tharamadu the BJP Manipur Amadi Khundrakpam Mandal gi Luchingba Amadi intending candidate Oikiba Kayana Saruk Yaki Tharamadu the Pratima Bhaumikna Makhatana Haiki Malemdagi Congress Party Kankul Mutkrabasu Khundrakpam Kendra the Congress Hinganduna Thamgadabagi Kendra Sigi Miyam Kamteng Awaba Nangle Hausi Khundrakpam Kendra gi MLA Oriba TS Lokeshor Congress na Lengak Paringaida Taubangamba MLA Amo Oikraga Kendra Sigi Chaukat Thaurang Amata Paikhataba Haibasina Mahak Senza Thumzada Ngauba Miyamgi Khadab MLA ni Haiba Taklabani Congress na Manipur da Ching Amadi Tam Amadi Micham Miyamgi Marakta Nushihan Nadaba Ban Blocket Toiba Tangdu Laitaba Lengak Lehenduna Awaba Piki Chahi Chaman Nifu Romgi Mamangda Guwahati the Railway Yoropadasu Atopa Northeast ki State Singda Yohandabasi Congress na Northeast Asi Mi Oina Laudaba Uton Watonda Tanglaga Leiba Umangi Mi Oina Lauram Badagini Hauziksu Congress ki map da Northeast Yaudri Congress ki Luchingba Rahul Gandhi na Gujarat ki West Bengal Faubadang Haibadi Wafam Tanakibada Ngairi Congress na Maru Oina Lauram Drabasu Modi na Northeast Asi India ki new engine ni Haina Mingthol Pibagaloina na Chaukat Thaurang Kaya Paikhatli Afaba Lambi Thong Thaknaba Ising Amadi Chaukat Thaurang ki Damag BJP ki Mihut Thagat Piyu Haina Union Minister Bhaumik na Haiki MLA है उसी से कुछ नहीं होगा क्योंकि दिल्ली में भी सरकार हमारी है मणिपुर का सरकार भी हमारी है खुंद्रापम नहीं जीतेगा फिर भी लास्ट ईयर हमारा सरकार बना कि नहीं बना 17 में बना लेकिन नुकसान किसको हुआ खुंद्रापम का प्रजा का नुकसान हुआ कि नहीं हुआ इस बार भी खुंद्रापम नहीं जीतेंगे लेकिन सरकार बनेगा लेकिन नुकसान किसको होगा खुंद्रापम को होगा इसीलिए पार्लियामेंट में कांग्रेस दिखते है कि नहीं दिखता नहीं दिखता कांग्रेस है क्या यूपी में कांग्रेस कैंडिडेट नहीं है इसलिए बोलता है महिला को कैंडिडेट करो महिला को कैंडिडेट करो कैंडिडेट नहीं है कांग्रेस कैंडिडेट के लिए एडवर्टाइजमेंट देना पड़ता Matam sang na leibak ki oiba issue kaya da saruk yabiramba loinana apunba Manipur gi saktam ama sagatna mo honabada achauba thaudang lawbiramba amuko gi president oina su thaupu biramlaba aduga haujikne advisor oina leibiriba KT Rahaman na manung matam chadana masagi anab amadagi taibang pan thadokibada amuko gi unit ama oina Bishnupur district ki oina lairiba United Clubs Organization of Bishnupur district na thamoi sokna awaba fongdorakli awaba fongdokpa oina mifama mangasi unit asigi headquarter da members in saruk yaduna pangthokpaga loinana laikhidrabagi thawaina ingna chikna lairunaba taibang mapuda thauni jakri hairi Meghalaya gi aina Thinkraba Lalhoglup HNLC na Santi Giwari Sasi Haiba Wafam ama government da Lankalakiba Aduk Center ga Khana Naba Ngasi State Aduki Chief Minister Conrad K. Sakma New Delhi Panglagani Hairi Sakma na Hiramasi Matang Dangasi Ministry of Home Affairs MHA gi official singa unaduna Aisen CL na Santi Giwari Sasi Hariba Wafam Adu Khanaragani February Nipanda Hainia Trap National Liberation Council HNLC na loop asina condition amata thamdana peace talk chathaba pami haina lauthokibani HNLC gi General Secretary Sain Kupar Nongtra gi Hiram asigi matangda cherol amana thokibani Sahitya Academy Award New Delhi na piba Sahitya Academy Award kumza lising ani kumatoi gi oina Manipuri lon gi saknai raba Naina Roy Dr. Thokchom Ibohan Bina Iba Naina Waringi Sahitya da Piragani Hairi Sahitya Academy gi Secretary gi Cherolamana final round Changlak Kiba Lyric Taradagi jury member Oikiba Singh Professor Arambam Biren L Joy Chandra Amasung Yumlembam Ibo Chana Thokchom Ibohan Bina Iba Lyric Asida Mana Asi Pinaba Kangalakibani Hairi Bishnupur district ki Khapo Sangbamda Bishnupur battalion na operation Sadbhavana gi manung channa Red Seal division na sinduna paktokpa Major Lystrom Jotin football tournament ga mari lainana COVID vaccination tauba SBI gi account lem na hangba ATM card sing saba KYC semba vaccination card piba amadi ex servicemen sing gi pension ga mari lainaba mateng pangbagi thoram ama pangthokri
Operation Sadbhavana gi saruk amo oina Red Seal Division Bishnupur Battalion Sinduna Bishnupur District ki khak Posangbam ground da Major Laistrom Jotin Singh Asok Chakra football tournament ngasi dagi haukhre. Tournament asida punna team nipan na saruk yari. Ngasi ahuba numita Nacho FC na tie break ta Loktak FC bu Mari ani da amadi Ningthaukong FC na PYLL bu ani sino da machi papi khre. Aroi with the Maru Eva Pau Mukana. Congress natana chakhat tharangi lamda apungbu purakpa ngamloi haina AICC gi General Secretary Priyanka Gandhi Vadrana online gi kuthangda pangthokiba virtual election campaign meeting amada phongdokhri. Coordinating Committee on Manipur Integrity Kokomina Taliba Manipur Special Status Piba Haiba Dabi Asi State Assembly Mikhal Demirep Oiriba Singda Mamutana Kangan Bagi Mathau Tari Haina Phongdokhri. Lilong the Mikhalga Mari Lenana Tokpa Kana China Bagi Taudo Amada MLA Y Antaski Yauna Gari Mangatu Aikre Wakan Mi Fam Duna Yaning the Phongdokhri. Matang sa Pony TV na pizaba numirangi Manipuri Paulo Izari, yang biri pa pumna po amukahana krumzari.